Akasvani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Numit Nini Chathagadaba, Theatre Gilam de Saknai Rabaratan Tiamgi, Jati Githaki Seminar Ngachi Rajapal Ajoy Kumar Bhalan Hodokre. Imphal gi Manipur Press Club Tangashi, Sahi Taret Kuntak Pamasung, National Reconciliation Haibasida Kanani Nekre. Rashtrapati na Hairi, Energy Bulik na Sijanaba Haibasi, Haujiki Matam de Yam Namak Tangai Fadaba Am Oire. Commission for Air Quality Management na Delhi amasung NCR da thasi da pangthok na balep lamba physical sports competition sing yaithok na bakhangan kre amasung Australia gi Sydney gi Bondi Beach da ngasi numidang waidam chathakhiba attack amada shooter ama yauna yamdrabada mioi 12 sire atai kunma panna shokle Theatre Gilam de Saknairaba, Ratan Tiam gi Numitini Chathagadaba, Jati Thaki Seminar, Ngasi Imphal gi Jawaharlal Nehru Manipur Dance Academy da, Rajapal Ajoy Kumar Bhalan Hodokre. Manipur State Kala Academy amasung Jawaharlal Nehru Manipur Dance Academy Anina, Punna Sinba Seminar ado Hodopagi Thoram da Wangang Bada, Rajapal na, Ratan Tiam na, Bharat amasung Manipur gi Theatre Gilam da Piram Basingtha Ningai, Oiraba Danbu, Nauhona Ningsingki. Mahang na hai Ratan Tiam gi singthaningai oiraba drama sing Chakrabihu Uttar Priyadarshini amasung Nine Hills One Valley na singba asina Santi Sanskriti amasung nungsi chanabagi paujal peki Rajapal na hai Ratan Tiam na Manipur Malem gi Sanskriti gi map te yahon ki amasung Raja sigi inakulaba heritage gi ambassador ama oiki Thoram Duda, JN Manipur Dance Academy ki Vice Chairman Saknai Raba Kabi Amasung Aiba Dr. Udayana Baspaina Laikhidraba Sanskriti gi icon nasigi Punchi Amasung Mahangna Honoramba Singi Matangda Wangang ki Thoram Duda Wangang Bada Rajapal na hai Ratan Thyam, as we all know, is one of the country's most celebrated theatre directors, an eminent playwright and fiction writer, and above all, a towering cultural figure and messenger of peace. Through his plays such as Chakravyuh, Uttar Priyadarshi, and more recent Nine Hills, One Valley, he conveyed the message of harmony and built bridges between our traditional values and the realities of the modernity. Thauramatuda Tha Taruk Taruki oina puthokpa Ratan Thiam da kathoklaba Manipuri Culture and Literature kauba Manipur State Kala Academy gi chepong amachu puthokki Thauramduda Ratan Thiam gi punchi amasung ha ki thabak sing utpa Ratan Thiam The Man of Theatre haina mingthonba non feature film amachu utki Security Force na tha sigi taruk tagi tara phawba chathakiba operation singda aina thingkraba tongan ba lalholup singi kadar tara mathoi fare hairi IGR South ki PRO na thokpa chero lamagi matungina pharaba cadre sing adudi KYKL Oken Prepak Pro KYKL RPF PLA KCP PWG KCP Taibanganba KCP Military Council Progressive ki cadre amamam Amadi UNLF Koireng amasung KYKL Socialist Revolutionary Party ki cadre ani ni Makhoidagi mobile phone Aadhaar card sale na singba polam kaya phagat ki pharaba mioi singasi mari leinaba police station singda sinakre Amaromda Assam Rifles na ngarang akhanaba operation Hunter Cats Sathaduna Indo Myanmar ngamkai paringi border pillar number 102 amasung 103 gi Maraktagi ain gi wangmada puthokna bahonaramba u sing phagatpa ngamkre madugi manungda cubic feet lising kuncham humpu gi tik u chahum humpu amasung cubic feet lising tarataret samapal kungi khangra u chani marfu yauri Pharaba polam singasi punna lupa koti manga lakh kuntarlonggi oigani polam singasi Kamjong Forest Division da makha taba thabak lokhat nakbegi damak khutsin nakre Assam Rifles ki operation satbap na gi makha da Churachandpur jila gi Sangai Kota ngasi mega medical amadi dental camp ama pangthokre maduda punna mioi chatrat yankhairom lem na layangki District Youth
Affairs and Sports Officer Thobal na sinduna Thobal Jila gi oina District Level Youth Festival lisngani kunmanga ngasi Thobal Khetri Lekai da leba Multi-Purpose Indoor Stadium da pangthokre. Thoram asigi saruk ama oina Jila asigi naha singi lai yakpa wari iba saireng iba folk song amasung folk dance ki sangdam nabana chingba kaya pangthokhi. Thoram du da wangang bada Mere Yuba Bharat Manipur gi State Director L. Marjit Kumar na hai Jila thaki oina pangthokliba Youth Festival asidagi khangatlaba nahasingna State Level Competition da saruk yagani aduga State Level Youth Festival da khangatlaba nahasingna mathang thagi 12 dagi 13 phawba New Delhi da pangthokkadaba National Youth Festival da saruk yagani. Kakching Jila gi oinachu District Youth Affairs and Sports Kakching na sinduna District Level Youth Festival lisngani kunmanga kuntaruk ngasi Library and Information Center Kakching gi auditorium da pangthokre. Thoram da Tengnokpal gi District Youth Affairs and Sports Officer Pukrambam Subhash Chandra Kakching gi District Youth Affairs and Sports Officer NG Sunita Chanu yauna tai official kaya saruk yakhi. Churachandpur Jila da numitini Sathakhiba Jila Thaki oiba Vendor Development Program amasung MSME gi potok sing utpagi thoram ngasi loisinkhre. Thoram asi District Industry Center Churachandpur na Rising Accelerating of MSME Performance Scheme gi makha da sinbani. Thoram du da tongan ba sector dagi entrepreneur tarataret na makhoi na sem saba polam ching utkhi. Handloom, handicrafts, lai, amadi, chinjak sem sabana singba utpa stall kaya so hangki. Thoram da MSME gi Assistant Director T. Haujel, DFO Imphal, PC, Lanung Puya, amadi atay akang ahi singna MSME gi kuthang da karam na pothok sing kaitel da yon gani natraga pothok sing asilay na ba agency sing karam na pau na gani haibagi matang da wangangki. Tungda thoram da saruk yakiba entrepreneurs singda certificate singju yanthokhi. Ningtham thagi ingbai chang hengalakpa madi laisil kungna thabana flight paithok paisin tawbada thengnariba khudong chadaba sing hantanaba Imphal International Airport ta cheksin thorang kaya lokale mari lainaba department sing airline operators sing yauna tongan ba dry mock exercise sing yauna leisil ka hena tharapa matamda karam na mayok na bagini haibagi matangda khanari paugi marak thana atenba break ama Tanchen tutorial na class 9 amadi 10 gi mega TS ama tarik 10 December da sinjagani tawjabadu leibaki irang na maram oiraga lagliba tarik 12 December nomaihing numita oina sinjaragani akupa marol gi dama khoyathung polem lekai gi office natraga 9612200132 natraga 9774576510 da contact tobiyu number amuka hana 9612200132 amadi 9774576510 Tabiriba pawasi Akasvani Imphal dagini. National Reconciliation Man ki saruk ama oina chahi taret kuntak pamasung National Reconciliation haibisida no magyoba khanainen bagi thoram ama ngasi Imphal gi Manipur Press Club ta pangthokre. Aikhoi amuk kuntak laroi si haiba hiram da pangthokkiba thoram adu United People's Front UPF na sinbani. Tha sigi mapal dagi hauduna tha amachum na chathagadaba thoram asigi saruk ama oina miyang gi mifam khananeina ba poster campaign chaka ani panba gari gi rally yauna miyam gi oiba rally kaya Guwahati, Barak Valley, Agartala amasung raija sigi tongan bajila singda pangthokani hairi. Ngasi pangthokkiba thoram tu da wangang bada Khongnang Thaba University gi Vice Chancellor Professor Naorem Joy Kumar na hai miyam na raija sid thokliba thokdok wathok khudingmak kumai oina lawba chumde. Masina karigumba hiram amatada mai pak purakpa ngamloi. Raija sigi haujik oiba phiba masida aikoi masel gi marakta angam tanabana karisu kanaba porakpa ngamloi haina su mahakna makha takhi Shri Joy Kumar na hai. Karigidamukta chahi tay kuta pare thori ino haina wahang se hangum matandagi chumnigi nuksinadabadu natte sida laman khumbam yauri revenge karamba revenge Garbani was na Burma as Nekhairu revenge of yauri 30 years continuously Nekhai Tungo dynasty ni Manipur ki batadu ki thona Burma ki area yam jawe ki Manipur ni thona thang ber khangi da bari thang university this is the thing aduna masida haiba Tungo dynasties na Lekha ta matung dagidi Kanong dynasty la kana alum puyana ta khai matamathunda na
गरीब की मसा मसू की अंग की नहीं बिष्णुपुर जिला की क्वाक्ता लेबा क्वाक्ता हाई स्कूल बो हायर सेकेंडरी की थाक्ता ओनखटपदा लनाई लुप अमदि मियामना सौगटपियु हाइना ngasi नौना सेमखिबा कंस्ट्रक्शन कमिटी की वांगांगलोय इस्लाउद्दीन कासमीना अपील तौरी पाउगी मरकथना अतेनबा ब्रेक अमगामुक NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJOY card paiba amasung government employees singisu laying bada khudong chaba pizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu आकाशवाणी इम्फालदगी पाउ ताबिरी ngasi asi jati gi energy conservation numitni energy sizinaba hanthanbagi tangai fadaba amadi energy gi lamda laibak asina paikhaliba thabaksing utpa oina palan thoramasi pangthokpani thoramasi ge mari leinana rashtrapati Draupadi Murmuna sahi asi gi oina National Energy Conservation Award amadi energy conservation ga mari leinana jati gi thakta laiyakpa changdamnabagi mana phanglaba singbu ngasi New Delhi da taram okre Commission for Air Quality Management CAQM na Delhi amasung NCR da tha sida pangthoknaba leplamba physical sports competition sing yaithoknaba khankhre commission nasina school sing mahi tampham sing sports body sing amadi local authority sing da outdoor physical sports lepnaba mama mapa oiba singbu ningthina bhap tahanaba amadi athingba hukum asi mapung phana chatnaribra haibadu kupna yangsinaba chu khankhre Australia ki Sydney ki Bondi Beach ta ngasi numidang wairam chathakiba attack amada shooter ama yauna yamdrabda miyoi tarani thoi sire atopa shooter amadi police custody da lairi mahaksu aruba phibamda lairi hairi thaudok aduda police officer ani yauna atei miyoi kunma pansu shokhi haujik sanabagi pau Naorem Victor dagi Bharat Lanmina Sinduna Chahi Taramapan Makhagi Red Seal Division Rising Hockey Tournament ngasi Imphal gi Khuman Lampak Hockey Stadium da hodokre Tournament asi chayol ama chupna chathagani Tournament asida punna team nipana saruk yari ngasi sanakhiba ahobagi match ta Khongman Students Club na Taubungkhok Welfare Club pu Panjal ani amada thoikre ngasi sanakhiba ani suba match ta Lairik Yengbam Laikaina South East Youth Organization bu Panjal nipan amada thoikre All Manipur Polo Association Sinduna Imphal gi Mapal Kangjai da chathariba ani suba DGAR Men's and Women's Polo Championship lising ani kun mga gi ngasi sanakhiba nupa gi match singda Luang Pokpa Polo Club na Arbin B Polo Club pu Panjal manga marida X Polo Club Wangkhaina Liaman Polo Club pu Panjal tara ahumda Chingkhai Hunba Polo Club na MPSC Team C bu Panjal tara manga anida MPSC B na Tentha Polo Club pu Panjal manga marida Black Watch Polo Club na Paradise Polo Club Wangkhaibu Panjal tara manga anida MPSC Team A na Loya Lakpa Polo Club pu Panjal nipan marida thoikre Ahum suba Premier League lising ani kun mga kuntaruki ngasi sekta gi SSC ground sanakhiba match da Southern Sporting Union amasung Social Sporting Club Panjal amamam sanaduna draw chatkhi atopa match amada Khetri Iril Mapal Youth Club na Rising Athletic Union Raubu Panjal ahum sinoda thoikre Tara suba MNCA Play Tournament ki ngasi Larenjam Public Ground Imphal sanakhiba match da SU Sagolbanna Thau Thangmaiban bu wicket ani da thoikre Moijing Public Ground sanakhiba atopa match amada YAC High School na SDC Laifam Khunau bu run kuntra humdoi da thoikre Washington Thagachari Victor aroibada maroiba pau amukhana Numit nini chathagadaba theater gi lamda saknairaba Ratan Thiam gi jati gi thaki seminar ngasi Rajyapal Ajay Kumar Bhalana hodokre Imphal gi Manipur Press Club ta ngasi chahi taret khuntakpa masung National Reconsolidation haibasida khanani nekre Rashtrapati na hairi energy bulik na season ba haibasi haujiki matamda yamnamak tangai fadaba ama oire
Commission for Air Quality Management na Delhi amasung NCR da tha asida pangthoknaba leplamba physical sports competition sing yaithoknaba khangankhre amasung Australia gi Sydney gi Bondi Beach da ngasi numidang wairam chathakiba attack amada shooter ama yauna yamdrabada miyoi 12 sire atai 18 na sokle Paulo Jare